इंडिया की सीबा चातुक सूरे पॉजिटिव न लिसिंग तरागा निपान का चमापन हुम्बुद्रा यौरे उखरुल चिंगनबा ऑब्जर्वेशन तौरी मे अहुम की मतुंगदगी दे लॉकडाउन मखा ताना सांगदोक्लोइदौरी ngasi nungtil pung manga phawgi reporta malemgi ona covid-19 na sian ki bami masing lak amaga lising humudra mathoi chahum ga kuntra mari suki baga loina positive masing na lak kun mari lising mogdrani pan chamapan mogdra mapan sukre USA gi oina ngasi phawda laina asina sian ki bami masing lising nempuni toi changma train pan sukre positive masing na lak taret ka lising mogdrani thoi chamapan kuntra ni pan yokre India gi oina su laina asina si bami gi masing chatruk ama sukre positive masing na lising train pan chamapan humbudra yokre awang nongpoki oina hoki bapung kun mari asida Meghalaya da anoba case ama thengnaduna hojik phawda state asida positive oiba masing taragani thoi sukre Manipur gi Ukhrul district tasu laichat asina naramgadra haina chingnaba mioi ama ngarang athengbada Ukhrul gi district hospital da quarantine tawguna thamkhre haide mioi asi numit humni mari ni observation tawga loina na karigumba makha tana covid-19 gi laichat asiga manaba layong sing ulakpa tarabadi Jenims natraga Rims da refer tawroktuna test tawgani haide Amaromda numit kun mathoini gi lockdown loikraba matungda anirak suboina tha sigi chaitat taraga mari dagi me chaitat ahum phawba sangdokkiba lockdown asigi matungda di makha tana lockdown sangdokladaba yai haina central government gi source amana hairi haina news 18 gi paw amana hairi paw asina hai hogjing maki oina di me ahum gi matungda makha tana lockdown sangdoknaba gi plan laitre adubu chatna kanglon sing macha khaina thamlakadori me tara taret ki matungda amuk hanna covid-19 gi matangda revive tawgadori Hojik fawda levak asigi state manga amadi laichat asina sathina sokhale haire hiram asiga mari lenana ngasi health minister gi joint secretary Agrawal na wafam kaya thamkhre Hojik fawda India gi oina mioi lising ahum ga chani mogra laichat asidagi recover tawba ngamle laichat asi pak sana sandoklam levak asigi district kungani pan haukiba numit mari ni asida sandokpa thengna rakhidre makha tana su laichat asi sandokpa thengnawak central government na khongthang kaya paikhatli lockdown komthokta bahaibasi mafam dugi makha pole Green amadi orange zone singdasu social distancing tahonaba wafam thamki loina na topa pawa mana Lok Sabha gi secretariat ki staff ama covid-19 positive oire Lok Sabha gi staff ama covid-19 positive oire haide hojik Lok Sabha da punna staff sahum na thavak tawri covid-19 positive oirba housekeeper asi parliament building da duty da tadi hairi adubu mahak 36 GRZ da leiba Lok Sabha secretariat ki establishment da thavak tawbani hairi Hindustan Times ki report ki matungina hairiba housekeeper asi March kulhumdoida parliament adjourn tawraba matungda mayumda laiki hairi April kunda mahak covid-19 positive oibagi report lakhi mahak ki phibam adugi maramda Lok Sabha gi speaker Om Birla da khangan khre hairi